Social media dagi lokho sabab photo khra rangi hongdok palak pani adu Manipur miyam da maruina hujiki border ki dispute ma pillar number 8081 da layena tawriba port adu United Committee UCM na salaga ya de na tawri posi ai ngarang Union Home Secretary ke wari sare adu aina Union Home Secretary formal official letter musu igre हाइरिबा dispute लई हाइरिबा जगह दु मतम खिदंग थमखो मतम खिदंग थमकांदा आदगी मिनिस्ट्री दगी मी थाबिरा कांदा असोमदगी म्यांमार रइसु अदुगा इंडिया के सु रिप्रेजेंटेटिव दु यावर कांदा फजना उतंग मदु हाइरिबा जगह दु आइडेंटिफाई तोर कांदा यानर कांदा खाननबा हुजिकी ओइनदी dispute लइरिबा जगह अखोगी पिलर नंबर 8081 अदुगी मपादु खादना थमगो ना हाइबा कांदा Home Ministry Home Ministry Home Secretary ke dari wari sanare matam khara hairiba jaga du lep khigani lep na bidong tama Chief Secretary da instruction tawra ani aduga marak tu da moigi adagi ministry dagi team thara kanda both side both country ani gi jointly phamma kanda yengaga yanaba pora kana thabuk tawbuni haidana मैम सेंकोचरी बॉर्डर की इशू से वेरी अखोगी सीरियस इशू नहीं अखोई गवर्नमेंट सुलाइन लौदे हानादगी सो कोई सेनर के लई हुजिक सु डिस्प्यूट लेबम फम खान गिरोय हाइदना मैम मीडिया की खुथांगदा आई सेंकोचबा ngasi phone ki phone sing digi maru ebi I pauk sing khonga saraga Manipur top channel gi maike digi myam na thamjagi ahan bada thodang poksi de phone ba paukra AMD Ayazuddin misi da siena ba miyoi sing faduna dandi pibiu tha sigi kunga teret ki numidang na masakhang da ba alto car amana thonma madagi laikidra ba AMD Ayazuddin sei humfu gi misi gi matang da ayo na matik sabe action lakhotuna siena ba sing athuba da phabiu haiba demand tawraduna Khetrigau gi aba ground laikai gi myam na ngasi wokat mi phamkhre Wakar mi phamaduru saru gya ki ba Khetrigau part 1 GP ward number 7 gi member amadi Kutuf Ali na hai tha sigi taraga thre ki numidang atheng wade Khetri me lekai digi MD Ayazuddin amadi ma ki masanpa Shahid ST se kunga mangana yumda halakpi gi lambida DC road ki forum part PS tagi meter sa marom sa laga leiba mafam da masakhang da alto car amana thomlamba dagi Ayazuddin na laikidabani adugo manak nakpada leramba miyoi singna Shahid pu Jenims ta pukhatki adubu Shahid ki phibam lusilakpadagi Guwahati da makhatana layengna bagi damak pukre thaudo sigi matangna forum part PS na case ma lakhale adubu thaudo si thokiba numitar uni faraba phawba ayo na matik sabe action amata lakhatana leiba sibu yaning da bak phongdok lodona ngasi wokat mi phamasi maike songi miyamna phamani DC lambi da leiriba CCTV footage na chingmagi mateng investigation sa thabiduna thaudo sida chenari bisingbu athu da phabiu masiga loina na hiramasida CM na sumi yeng sangbiu haidi Atopa Pawamadan Assam ki Chief Minister ki loina bina Delhi ki Aam Admi Party ki Deputy CM Manish Sisodia da lupa crore sam ki defamation file tokre COVID pandemic ki manung Assam ki Chief Minister Himanta Biswa Sharma ki loina bi Reniki Buyan Sharmana quality yaudaba PPE kit sing supply tokhi haiba SARS tawbagi damuk Delhi ki Deputy Chief Minister Manish Sisodia ki matakta Chief Minister ki loina bi sina lupa crore sam ki defamation suit file tokre Aam Admi Party ki lusing basina June Mari da pangthokiba press conference amada Chief Minister ki loina bigi farm da amasuma ki masagi business partner amada market rate ki mathakta COVID pandemic manungda PPE kit sing supply tawna contact pi khi haina marar sikibani Assam ki Chief Minister ki loina bi Reniki gi lawyer Padamadar akibada Aam Admi Party ki lusing basi ki mathakta Guwahati gi Kamrup ta leiba civil justice court amada lupa crore samagi defamation suit tokre case asi yum sakisa numita list tawgani makhatana case asi tathagani haina phungdokhi watho asigi mathana Chief Minister Himanta Biswa Sharma gi makedigi Aam Admi Party ki lusing basi ki mathakta legal action lakhatkani haina phungdok pusule khrabani Chief Minister sina haikibada COVID pandemic atuda Wanaraba matamatuda maki loina bina miyamgi punsi kananaba lemna PPE kit lising mga songwa donate toki madugi damakta maakna senpam amata lawkhidi hain phungdokhibani adobo Aam Admi Party ki lusing ba Manish Sisodia na maki Twitter thagalakhibu warolamada Chief Minister ki loina bida kit amada lupa samapan ga maudra gi sangda JCB industry ki mingda kit lising mga henba contract piki masi corruption natte haigadoribra hain hangki
Assam ki Chief Minister gi luina bisina COVID pandemic matamda Assam da PPE kit amata fangde adugumba waraba matamatu da ma ka khangnaba businessmen singdigi PPE kit listing amaga sawa lauraga miyam gi punsi kanabagi damakta National Health Mission da lemna pikibani Madugi damakta maagna sel amata lokide maag matam supada amakpa amata yauduna thabak tawi maki mapuroibana political gi phirep amada leirabasu maagna rajniti gi khetnaba thamdana society asigi damakta thabak tawri haina pausna su phongdoki atopa paw amadana Taliban gi education minister ani mapale bakta satpada UN na athingma thamkhre Taliban gi education minister ani UN na mapale bakta satpada athingma thamkhre haina official report amagi matung ina phongdokli United Nations Security Council na sanction list gi lauthoklaba matung tarakpada UN na athingba si thamlakhibani haidi UN Security Council Taliban na sanction committee na ningthokaba numita yenaba yauduna athingba du sangdokpada yanaba purakhibani Taliban gi leader tarago humdoibu travel ban exemption adu sangdokre adumaina ma education gi minister oiriba Sheikh Ahmad amadi higher education minister Abdul Bagi Bashir list adu gi lathokki Taliban na March thada nupi macha singi high school hangdokani haina thajaba pikhibadu handokhraba matungna UN na khongthang asi paikhalakibani UN gi sanction asina Taliban gi member kaya amabu target tawribani masi oiduna sulusingba khara amanadi UN asa thariba thawong asi yaningda bulli Taliban na nupi macha sina tamniba school sing thingjinna bu warep lorakhiba si malem gi oba thakta su akan mamona kandem tawribani haidi atopa pawmna Russia na Kharkiv the rocket attack sa tharakhibada miyoi kunsire Russia ki lanmisina Ukraine yoina khwaidigi sawbada ani subada leiriba city Kharkiv da attack to kre haina official report amagi matung ina phongdokli Marasida Ukrainians border digi kilometer nipalom lapna leiriba oil refinery amada bomb tasilakpadigi maisakhi refinery gi maike digi cross border duda drone plane ani sejinadun attack to bigi thawong sing sathakibani haidi Kharkiv the Russia na strike tarokhiba du ngasi nungan phawb da lep leitana satakhi Russia gi lanmi singa sinasu bomb top caption duna attack satakhi hairiba mafam sida normal life tapna tapna hantarakli Ukraine di Russian force adu mamang thagi counter offensive ta handona bataksin kibani Russian troops singnasu multiple rocket launcher sing sijinaduna akan mamong na attack adu satharakibani hairi medical workers singnasu yumgi ate akai marakta nansindunu lairamba ahal oiraba nupi amagi body puraga sakhi hairi hairiba nupi asi masagi sai marfuga manga sure hairi Ukraine gi authorities singi maikedi gi phongdokibada attack aduda miyoi taraga manga sire aduga miyoi taraga taruna aso apanang le hari thaudo adu leba pokpo numita thokibani regional governor oiriba Oleha Senegubokna phongdokibada Russian force na Kharkiv city asida bomb top kaya kapsinduna landasili ahobada Makoida Mariupol city de su kapsilamki karigumba makoina asigumba thawong singa si makasa tharakpa thoklabadi khudong thiba mayoknagani haujik maruiba lanfamasi Donbas region gi manungsanba Kharkiv ki khathangba oiri Russia na separatist proxy gi mahut silaga region asibu sis tawnba yamna kana honari Severodonetsk city asida su Ukraine amadi Russia force ki marakta akan mamongda lan thengnari ba oiba paksan amanga ta thokle Russian force na artillery sijinaduna attack sa tharakpadagi lan asi tapna tapna khumang soksilakli hairi haina pawsna supalakli makasa tharakpoina huyelan pawda phongkiba mapalangi pangbatang myamna thamjaramge rape ki moral sirabe actor babu bu anticipatory bail piba ningba kainingai ni rape ki moral siribe actor producer Bijoy Babuda Kerala High Court na yumsakasi numita anticipatory bail pikiba ki matangda yaningdaba uladuna victim adugi imungna khongthang adu ningba kainingai ni haikre victim actress adugi apokpana phongdokibada court na Bijoy Babuda bail pikibasi tasingna ningba kainingai ni masina society da aranba message ama piduna ina khunba madi matik mayai leba miyoi singi tawningba ta tawrabasu logi miyengdadi nanthokani haina miyamda khalangani High Court na lawrliba khongthang si yenglaga aikoina hauzik legal expert singa tanaraga warep adudigi kari kari lakpa yabagi haibasi khanaduna tungna packet kadaba sing leblagani maki masanupi adu sahi kaya film industry da khongdaraklabani amasum lammasida afaba record leiraklabani haina paladuna court ki warebasi ningba kainingai ni haina makhatana victim gi apokpana phungdoki anticipatory bail pibaga loinana court na Bijoy Babuda June 13 police prop team aduga unana bohona bagar loinana police su makpu numit tare ni habidi June 13 ki July 3 phawa interrogation tauna bagi ayaba su pikhi
ꯀꯣꯔꯠꯅ ꯃꯉꯣꯟꯗ ꯏꯁꯇꯦꯠ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯇꯅꯕꯁꯨ ꯆꯦꯛꯁꯤꯟꯅ ꯈꯪꯍꯟꯈꯤ꯫ ꯑꯦꯄ꯭ꯔꯤꯜ 22ꯗ ꯀꯣꯖꯤꯀꯣꯗꯀꯤ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯅ ꯏꯔꯅꯀꯨꯂꯝꯗ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯐꯥꯏꯜ ꯇꯧꯗꯨꯅ ꯕꯤꯖꯣꯏ ꯕꯥꯕꯨꯅ ꯃꯍꯥꯛꯄꯨ ꯀꯣꯆꯤꯗ ꯂꯩꯕ ꯐ꯭ꯂꯦꯠ ꯑꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯔꯦꯞ ꯇꯧꯈꯤ ꯑꯃꯁꯨꯡ ꯐꯨꯈꯤ ꯍꯥꯏꯅ ꯃꯔꯥꯜ ꯁꯤꯈꯤꯕꯅꯤ꯫ ꯑꯦꯛꯇ꯭ꯔꯦꯁ ꯑꯁꯤꯅ ꯕꯥꯕꯨꯕꯨ ꯁꯦꯛꯁꯨꯑꯦꯜ ꯑꯦꯕꯨꯁ ꯆꯠꯊꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯉꯣꯟꯗ ꯃꯌꯥꯏ ꯀꯥꯕ ꯄꯣꯠꯁꯛꯁꯤꯡ ꯁꯤꯖꯤꯟꯅꯍꯟꯈꯤ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯊꯝꯖꯔꯤ꯫ ꯑꯦꯟ ꯊꯦꯡꯛ ꯌꯨ꯫